ꯏꯁꯩ ꯍꯥꯟꯅꯗꯤ ꯄꯨꯔꯥ ꯍꯣꯡꯉꯦ ꯍꯥꯏ ꯃꯌꯥꯝ ꯍꯌꯦꯡ ꯀꯥꯟꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯅꯁꯝ ꯕꯣꯔꯤꯡ ꯍꯥꯟꯅꯗꯒꯤ ꯆꯧꯀꯤ ꯃꯌꯥꯝ ꯊꯥꯔꯤꯁꯤꯕꯨ ꯁꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯅ ꯑꯗꯨꯝ ꯐꯥꯎꯗꯣꯛꯕ ꯌꯥꯕꯅꯤ ꯁꯤ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯦ ꯚꯥꯏꯔꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯄꯣꯁ ꯌꯥꯝ ꯇꯥꯔꯦ ꯌꯨꯝꯁꯦ ꯀꯦꯕꯗ ꯐꯥꯎꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯂꯦꯞꯄꯅꯦꯕ ꯁꯤ ꯌꯥꯝ ꯄꯣꯁ ꯌꯥꯝ ꯇꯥꯔꯦ OPD हाँ हाय मैंने कैजुअलिटी टिकट को हम खंगदे हम कैजुअलिटी टिकट को हम OPD ना सारा कंदा ना कैजुअलिटी ना सोल्टा देखिए जाऊँगा 누가 फ्लू क्लिनिक मथकी कोरोना की फ्लू क्लिनिक अब हाबरो अंदा सी मथकता सी मथकसिदा सी कागिदबा याबी जाके ना होने सी इना बनेबा को हौजकी मी चत्रे नारबंदा केम किनगनी तेना इद पेशल चंगु नहोइदब ककीवा हम कजु थेंदरे हमजु थेंदरे तो फजैने फजैदो यम नाले नबो नंगे केनेसे फोटो याम सेंगे नंगिदो अरे कैजुअलिटी में मांगने ले कैजुअलिटी में मांग
ꯁꯨꯃꯥꯏꯅ ꯅꯥꯀꯟꯒꯤꯁꯤꯗ ꯀꯤꯃꯝ ꯃꯌꯥꯝꯗ ꯕꯨꯠꯀ ꯃꯥꯟꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯕꯥꯏ